Bethany Diaspora Church ki nung sizaraba isilanaw mapangsing ahan bamaktada Prabhu Jisu Christ ki mingda nung sibigi salam pizari isor ki thauza na ngasi su aikoibu mahaki wahai tanana bagi damakta matam achapasi pinapire isor bu thagatsi aduga mahaki wahai sisu pukning changna aikoi ngahaktang taminaduna pukning thaugat minasi ngasi akhoi gi text si 1 Peter chapter 5 verse 5 tagi akhoi mathang pagani masigi text asi akhoi na yengba matamda akhoi gi damakta yamna phajaba pautak ama Apostle Peter na pibibani masida Apostle Peter na naha oiriba angang oiriba sing na karamhay na makoy submission karamhay na tawgani aduga isor na khandoglaga mahaki yawsen bo oyna thamkhraba ahan singbu ikai khumnagani haibagi matangda takpibani masik karigino haiba kanda ekoina yengba matamda sigumba problem haibadi angang singna ahan singbu thausadaba noluksadaba aduga church leader sing oiba singa naha singa sumaina yanadaba haibasi yamna liraba problem ni aduna Peter na masi ibani aduna adugumna nakhoi naha oiba sa nakhoi na samak ahan singi makha polu hoi nakhoi pumnamak na amaga makha pono aduga nolukpa adu phigumna selu maramdi ishona chauthokpa singbu thingi adubu nolukpa singda thousand pibi maram aduna ishorna nahakpu matam chana thagat pi nanaba nakhoi nasamak mahakki akanba khutki makhada noluk chaw nakhoigi langtaknaba pumnamak mangonda langsilu maramdi mahakna nakhoigi damak khanbi ahan bada aikhoina yingba kanda leadership problem asi singlup ki marakta ui masi adum tholakani Book of Acts paba matam da koi ning singani church to phajana haure aduga 120 mi masing hauraga aduga 3000 aduga 5000 amu smaina tilae yame aduga maduda makoi amaga ama nungsinare aduga amaga care taunare aduga cha yenduna mapuroiba laitraba sing widow singa lairaba singda smaina makoi mateng pange adubu marak aduda problem tholak pase karino hairaga makoi na yenba matamda phajana chanana yelaktaba Greek speaking Jew singa aduga atopa singa smaina khena base lairakpa matamda problem se lai aduna madugi problem duna church adugi damakta yamna apan basi thohan khare aduna makhoi na kari tawi makhoi gi marakta Apostle Peter na mahagna mising aduda church gi mising aduda nakhoi gi marakta mi khara khalo masigi thabak ase yengsenana ba haiduna mahagna haikibagi matung ina makhoina tawre maduda makhoina khangadaba mi se karamba no hairaga yamna thajabada kanba thawaina thanba amadi karishu mina magi maramda ngangnadaba maran leitaba haiba tare adugumba sing adu khallu haye aduna makoi tawraga khanba matungda makoina loina tawgadaba thabak singda tawrakpa matungda di problem ado solve tawre aduga koding mak ase mathang adumaina tapna chatpa hokhi adumaina makhoigi ministry ase chathaduna ishor gi thabak makhoi tawduna ishorna piriba
ꯊꯕꯛ ꯑꯃꯗꯤ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯕ꯭ꯂꯦꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯈꯣꯏ ꯌꯦꯟꯅꯗꯨꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯇꯦꯛꯁꯇ ꯎꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯔꯛ ꯃꯔꯛꯇ ꯅꯍꯥ ꯑꯣꯏꯕꯁꯤꯡꯒ ꯑꯍꯟ ꯑꯣꯏꯕꯁꯤꯡ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯃꯈꯣꯏ ꯌꯥꯅꯗꯕꯁꯦ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯑꯦ꯫ ꯑꯗꯨꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯇꯨꯃꯤꯟꯅ ꯊꯝꯈ꯭ꯔꯒꯗꯤ ꯃꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯑꯣꯏ꯫ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯄꯣꯁꯇꯜ ꯄꯤꯇꯔꯅ ꯈꯪꯉꯤ꯫ ꯃꯔꯝꯗꯤ ꯆꯍꯤ ꯈꯦꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜ ꯈꯦꯠꯅꯩ꯫ ꯑꯗꯨꯒ ꯅꯍꯥꯁꯤꯡꯅ ꯈꯟꯕꯒ ꯑꯍꯟꯁꯤꯡꯅ ꯈꯟꯕ ꯃꯥꯟꯅꯔꯛꯇꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯇꯤꯟꯅꯔꯛꯇꯕ, ꯑꯁꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯒ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯆꯍꯤ ꯒꯦꯞ ꯂꯩꯕꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯂꯤꯗꯔꯁꯤꯡꯒ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯟꯁꯤꯡ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ? ꯑꯍꯟꯁꯤꯡ ꯍꯥꯏꯕꯁꯤꯗ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤꯗ ꯑꯍꯟ ꯑꯣꯏꯕ ꯍꯥꯏꯅꯁꯨ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯥꯒꯤ ꯁꯤꯡꯂꯨꯞꯄꯨ ꯌꯦꯡꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ, ꯃꯥꯒꯤ ꯌꯥꯎ ꯁꯪꯒꯨ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ, ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯄꯣꯏꯟ ꯇꯧꯔꯤꯕ ꯏꯁꯣꯔꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯦꯜꯗꯔꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯁꯤꯗ ꯑꯦꯜꯗꯔꯁꯤꯡꯒ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯦ ꯆꯔꯆ ꯂꯤꯗꯔꯁꯤꯡ ꯑꯣꯏꯕ ꯌꯥꯏ, ꯑꯍꯟꯁꯤꯡꯒ ꯑꯉꯥꯡꯁꯤꯡꯒ ꯑꯣꯏꯕ ꯌꯥꯏ,ꯃꯁꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯦ, ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯄꯣꯁꯇꯜ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯄꯤꯇꯔꯅ ꯃꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯣ, ꯀꯔꯝ ꯍꯥꯏꯅ ꯇꯥꯛꯄꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯌꯦꯡꯒꯗꯕꯅꯤ, ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯗ ꯑꯄꯣꯁꯇꯜ ꯄꯤꯇꯔꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯅꯍꯥ ꯑꯣꯏꯕ ꯅꯈꯣꯏ ꯅꯁꯥꯃꯛ ꯑꯍꯟꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯑꯍꯟꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯨ꯫ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯕ ꯍꯥꯏꯕꯁꯦ ꯂꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯕꯨ ꯄꯥꯎꯇꯥꯛ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯅ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯡꯂꯨꯞꯀꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯦꯜꯗꯔꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯁꯤ ꯂꯧꯔꯒ ꯅꯍꯥꯁꯤꯡꯗꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗꯇ ꯌꯥꯒꯗꯕꯅꯤ, ꯆꯠꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯡꯗꯤ ꯅꯣꯂꯨꯛꯆꯒꯗꯕꯅꯤ ꯍꯥꯏꯅ ꯂꯧꯒꯗꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯁꯤ ꯇꯥꯛꯄ ꯅꯠꯇꯦ꯫ ꯍꯥꯏꯕꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯁꯟ ꯅꯠꯇ꯭ꯔꯒ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯠꯄ ꯍꯥꯏꯕꯁꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ, ꯂꯩꯕꯅꯤ꯫ ꯄꯥꯁꯇꯔ ꯑꯣꯏꯔꯕꯁꯨ, ꯑꯗꯨꯒ ꯆꯔꯆꯀꯤ ꯑꯦꯜꯗꯔꯁꯤꯡ ꯑꯣꯏꯔꯕꯁꯨ, ꯑꯍꯟ ꯈꯔ ꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯔꯕꯁꯨ ꯁꯤꯒꯨꯝꯕ ꯑꯋꯥꯠꯄ ꯃꯄꯨꯡ ꯐꯥꯗꯕꯁꯤ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯃꯇꯝꯗ ꯌꯪꯒꯔꯁꯤꯡꯅ, ꯈꯔ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅ ꯃꯁꯤꯗꯤ ꯈꯤꯇꯪ ꯐꯒꯗꯕ ꯃꯥꯟꯗꯦ, ꯅꯠꯇ꯭ꯔꯒ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯤꯀꯣ ꯑꯣꯖꯥ, ꯅꯠꯇ꯭ꯔꯒ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯍꯟ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯁꯤ ꯐꯖꯅ ꯈꯟꯊꯔꯒ ꯍꯣꯏꯅꯦ, ꯆꯨꯝꯃꯦꯅꯦ, ꯑꯩꯅ ꯈꯜꯂꯝꯕꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯅꯗꯤ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯦꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯋꯥꯈꯜꯂꯣꯟꯗꯣ ꯑꯍꯟꯁꯤꯡꯅꯁꯨ ꯂꯩꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯍꯟ ꯑꯣꯏꯕꯁꯤꯡꯅꯁꯨ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ, ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯈꯥ ꯄꯣꯟꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯅꯤꯃꯛ, ꯁꯥꯏꯠ ꯑꯅꯤꯃꯛꯇ ꯑꯩꯈꯣই ꯑꯃꯒ ꯑꯃꯒ ꯁꯨꯃꯥꯏꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯒ
amana amagi makha polaga aikhoi singlup asida laiminabasi masi ishorgi apambani aduna angang ahal ahanna angang singi makha ponba darkargi matungina aduga maruoina angang oibasingna ahan singda ishorgi manai sing makoigi damakta ishorna khanbi khraba ishorgi yausien basing elder sing adugi makha ponna chatpa haibasi masi yamna tangai phadabani aduna masi apostle peter na phajana takpi bani aduga masida aikoina yengba matamda hoi nakhoi pumnamak amaga makha ponno haibani ahan bada ahan singi makha ponba angang singna nahau ibasingna aduga amaga haibani adu oirabadi animak haibani ko nahau ibasing ahan oibasing amaga makha ponnaba haibasi ishorgi apambani aduga nolukpa adu phigum setlu hai nolukpa hairiba asigumba character asigumba quality ase aikhoi khuding makna phi set pagomna set pase ishorgi wahaina takpi bani madu aikhoina phigumna set laga aikhoigi punsi asiga adum nakna chaminaba tarabadi maduna ngasaigi church manungda thokliba problem sing ase solve tawpa ngamgani masi karigino haiba kanda apostle peter na masi ahan ama oina aduga singlup adugi ahan ama oina past leader ama oina mana khangi experience kaya thengnarakpagi matung in aduna mahakna masi phajana takpi bani masi tawbana aikhoi ki damakta phabani haibani maramdi ishona chauthokpasingbu thingi adubu noluk pasing da thousand pibi aikhoi amaga ama noluk chanaraga aikhoi makha ponarabadi aikhoi gi humbleness adu ishona ubani madugi matung ina ishona aikhoida bor pibi gani aikhoi masi kari gi damakta peter na mention tawbano haiba taragadi problem ase mana masi deal tawbani masigi problem asigi kwaidigi maru oiba thohalakpase kari dong hairabadi chauthokpa pride haibasini masigi pride haibase leiba matamda aina kanadasu noluk chaningde kanagi makha poningde nangsu mi khuding adumaina pride haibase leiba matamda aikhoi tawba yaroi aduna khwaidagi maru oibadi aikhoi masigi wakhal asi leiraga aikhoina noluk saraga aikhoina migi makha polaga maruoina ishorgi manai sing elder sing church ki ahan singda noluk sarabadi maduda aikhoi gi damakta aphabani pride haibasina karisu problem solve togoda banate hena problem ase chautu hangani aduna nolukpa haiba asi aikhoina phigumna set kadabani habani maramdi ishorna nolukpa sing adu mahakna makoi nungsibigani thousand bigani makoi bu bor bigani haibani ichire now sing yamna clear oye ishorgi makhada aikoi noluk sabasisu apostle peter na amuk hana takpi maram aduna ishorna nahakpu matam chana thangat pinanaba nakhoina samak mahakki akanba khutki makhada noluk chau haye ishorgi makhada aikoi noluk chaba haibasisu masigi ishorgi wahai asida aikoina uba phange aduna ishorgi makhada aikoi karmaina noluk sagani karmaina magi ishorgi makhada aikoi changzaraga leiba ngamgani haiba taragadi ahanbada ishor se kanano haibase aikoi khangadabani ishorgi matik magul magi tauba ngamba haibase aikoina khangadabani magi power magi majesty magi khuding mag ase aikoina khangba matamda
automatically ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯏꯁꯣꯔꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯆꯪꯖꯒꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯅꯣꯂꯨꯛꯆꯒꯅꯤ ꯃꯗꯨꯒꯤ ꯔꯤꯖꯜ ꯑꯗꯨꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯡꯒꯠꯄꯤꯒꯅꯤ ngasi aina chaure aidi tauba haire khangkhare singkhare haibaduna yaba nate humble oiba matamda ishor gi makhadu noluk chaba matamda matam chana ishor na aikoi bu thangat pigani aikhoina isaina isabu thangat chaningai mathau ta de haibani ichire now sing aikoi gi matam aikhoina pamba matam du da natabida ishor gi apamba ishor na yare haiba achaba matam aduda aikoi bu thangat pigadabani aduna masi aikoi phajana khallaga aikoi migi makhada natraga ahan singi makhada noluk chaba masi aikoi na tauning daram taba tauning daba pam daba oirabasu aikoi ishor gi wahai na takpibagi matung ina aikoi pukning khangadabani aikoi ishorna nolukna laigadaba ahansingi makha ponuna laigadaba se aigidamakta ishorna takpiba pautani ishorgi apambani haibase aikoi ningsinglaga aikoi tauba ngamningai hotnasi aduga aikoi ahan oibasingnasu naha singbu karigumba matamda aikoina yarabadi noluk chagadabani noluk chau haibani amaga amaga aduna aikoisu matam matang matung inna darkar gi matung inna aikoi noluk charaga understanding lainaraga aikoi amaga amaga ikai khumnaraga aikoi smaina ishor gi singlup ase semgat labadi madugi damakta ishor gi bor ase chauna phangani aduga ख्वाइदगी मरु ओइना ईश्वर ख्वाइदगी चावरबा ईश्वर अखोइना निंगलिबा खुरुमलिबा ईश्वर महकी मखा पोना लैबा महकी मफमदा अखोइ नोलुक चबसे अखोइगी दमकता याइफबा ओइगनी मरमदि माना अखोइबु मतम चाना थांगत पिगनी मसी अखोइ ngasi अखोइ खोइगी वाखलदा अखोइ अखोइगी पुकनिंगदा चेतना निंगसिंगदुना थमसी हाइबसिनी मखादा अखोइना पाबा मतमदा करी उबा फंगी नखोइगी लांगतकनबा पुमनमक मंगोंदा लांगसिलु मरमदि महकना नखोइगी दमक खनबी हाय इचिले नाउसिंग पुंसीदा अखोइना येंबा मतमदा प्रॉब्लम्स असे तोंगान तोंगानबा मोंगदा लै हकचांगी ओइबा याय अदुगा चाना थकनबगी ओइबा याय पुंसीगी फ्यूचरगी दमकता अदुगा चर्च की प्रॉब्लम इमुंग की प्रॉब्लम पर्सनल प्रॉब्लम मयाम से लय मसी मयाम असे लैबा मतमदा अखोइ करी तौगनी अखोइना तौगदबा ख्वाइदगी फबदुदी ईश्वरना अखोइगी अवाबा अखोइगी दरकार ओइबा खुदिंगमक असे महकना खंगबी नत्रगा महकना अखोइगी दमकता यामना खनबी हाइबसे अखोइ निंगसिंगदबनी अदुना मधु हेक निंगसिंगबा मतमदा अखोइ करी तौगनी मांगोंदा अखोइ चंगजगनी अखोइगी अवाबा खुदिंगमक अदु अखोइना मांगोंदा पुसलकनी राइट लांगतकनबा पुमनमक मांगोंदा लांगसिलु मांगोंदा लांगसिनबा मधु अखोइ तौबा ngamba मतमदा ईश्वरना अखोइगी दमकता लोइना येंगसिनबिगनी अवाटपा खुदिंगमक महकना पिबिगनी अदुगा अखोइगी प्रॉब्लम असिसु अखोइना सॉल्व तौबा ngamdabugumna laiba matamdasu ईश्वर ngondo अखोइ चंगजरगा मसिगी प्रॉब्लम से लैखरे अखोइगी सिंगलुपता अखोइगी मरक्ता ईश्वर दा चंगजगदबनी अदुगा अखोइनसु ngasai piriba pauta sing adu pangthokpa ngamnanaba अखोइ hotnagadabani aduga individual matter da yengba matamdasu ai darkar oiba leiba matamdasu ईश्वर ngonda अखोइ चंगजरगा मसी आइगी प्रॉब्लम लेरे मसी दरकार ओइरे ईश्वर हंगना लोइना बियु पांगबियु हाइना ईश्वर ngonda चंगजगदबनी मदु ओइबा matamda अखोइगी दमकता ईश्वरना खंगबिबा खनबिबा मरमना महकना पांगबिगनी हाइबसिनी
aduna ichil inausing ngasigi aikoi pathuk khaba isor gi wahai asida aikoi bu pukni yam thogat pi aikoi bu khanghan bi karam haina aikoi sigumba problem ase thoklapa matamda solve tawgani karam haina sigumba problem ase laihaloi gadage haibagi matangda su aikoi bu khanghan pire tak pire aduna ichil inausing maru oibadi aikoi amaga amagi makha ponna aikoi amaga amagi mafamda noluk charaga sumaina aikoi harau nungaina nungsi chanana isor gi damakta aduga singlup gi damakta mahaki ningtholai ba gi damakta aikoi leiminaba mahaki matik manga gi damakta hingminaba haibasi aikoi gi damakta khwaidagi aphabani aikoi khudingmak masibu tauba ngamba pangal pangthokpa ngamba pangal adu isona happy boy shunu pinabi boy shunu takraba mipum khudingmak ki mathakta isona bor pinabi boy shunu isodang haktang haijaminasi thagachari pai so na hakki thauza mapana ngasi na hakki wahai asi koi paminaduna amuk hanna aikoi bu pukning thogat bi bagi damak na ko thagachari pai shor yamna myoi ba aikoi gi damakta noluk chaba migi makha pona leiba haibasi aikoi yamna luna khali adubuna hakki wahai na di aikoi bu adumak taunanaba takpire aikoi na chasing na hakki pautak inba ngamna ba pangal happiyo maru oina ipai shor aikoi gi damak tan hakna pinakhraba singlupki elders sing ahalaman singbu ozalai guru singbu ikai khumna duna makoi gi makha polduna noruk saraga aikoi problem asi thokhandana ba naha oiba singi thamoi nungdan hapna wangang biu sophiu ahal oiba singnasu angang sing singlup gi damakta aphaba mayam gi damakta kanagadaba nahaki minglen gi damakta haidorakpa lairabadi maduda aikoi ahan oiba singnasu changjaraga noluk charaga amaga amanungsi sanana hingminna bangamna ba nahakna pangal pinabiyo aduga madugi thauna hapiyo maru oina paisor nahaki nafamda matam khibikta noluk saba matam khibikta aikoi changjaba aduga aikoi gi darkar oiba khuding maksu nahaki nafamda aikoi na langsinduna shor nahaki pangbiba nahaki loina biba do aikoi na phangjana naba pathana tawjari paisor nahakpu kanano haibase hen na khanghan biu maramdi maduttada aikoi ishor nahaki nafamda hen na noluk sabang hamgani hen na nahaki nafamda aikoi changjaba ngamgani pangal pinabiyo losing gyan pinabiyo aikoi gi thajaba hen na chethan biu kanhan biu nahaki maramda hen na khanghan biu haiduna paisor na puthagat sabagaloina aikoi bu paptagi handok piba amatangai raba kan biba mapu Prabhu Jisu Kristo gi mingda nijabani amen.